Ngasisu mayamgi mafamda Manipur bedtime story na wari ama pudun lakchari. Wari isi ki mamingdi Hachisakusama Hingchabi. Mayam wari isi taminarsi. 1970 ki kalenda Tokyo dagi khana kaubi angang nupi ama ma ki mama mapa ga loinana aya kauba apikpalam amada makhoi gi mapuga maboka unaba chalami. Mafam aduda makhoi gi achauba lam ga loinana yum macha ama su leirami. Mafam adu yauraba matung kanabu mapuga maboka da sinaramaga mama mapa adu chattaba yadaba thaba amagi Mizaki gi city da chatki. Adubu kanadi mama mapa chatkiba adu kari sukhandana mathanta thamamba adugi nungaibana mafam adugi chauna koisiliba jungle sing aduda yamna kuina koina chattuna nungaina leirami. Adubu numit nini suba numittadi kanagi yamna laibak thiba numit adu oirami. Madudi mahak Hachisakusama Hingchabi fitnipan wangbi adu thengnaba numit oirami. Mongsong adugi matai oiramna kana adu yamna harauna nung makhal khara khunduna mafam adugi ningsing kudam oinaba haiduna khunduna leiringai yamna hainadaba khonjel amana haina aduki mati akiba amagi mawongda hairaglam. Khonjel adugi maigai tamna kana na yengthoklobadadi kana adu lengba fong amkite. Mahang na uriba adudi asuki matik wang chaurba nupi ama angauba machugi fijo setladuna leirami. Ma kisang labasam madu maita nuk muraduna I thangraba mamaigi kuchuduna fibam kaina noklaklami. Aduga makokta apakpa yempak ama khalliba aduna makhong fawba mirum tarami. Kanaga nupi duga micha narami mahang na lawgi haina tawbada khonjel thokpa ngamlamde. Sor fawba yang wana hulami. Adudagi nupi adu chatkiduna mahaki maningda leiriba amamba mongsong aduda mangkhirami. Adudagi khana adu chenba ngamboi ngamdaboi makhoi gi farmhouse yum macha adu tamna chelaklami. Aduga thokiba thodok-sing adu mabokta makhol nikladuna tamami. Khana gi wari sing adu taraba matung mabok adu asuki matik pakaladuna nangna ukhiba takhiba adu karino amukta fajana hayu haiduna yamna pakatna hanglaki. Kanana wari sing adu fajana liraba matung mabok adu kappa horaklami. Aduga wafam sing asi mahaki nupa kanagi mapuda tamlami. Kudakta yamna thawaiwana mapuna kanagi mama mapada call tawrami. Adubu mama mapa adudi hotel aduda leiramde aduna voice message oina tharami. Tawriba mawong sing aduda kana adu yamna kiba pakatpaga loinana chamam narami. Karigino mayamna sugyamna pakatna ribase khanduna mahakna mapuda hanglakpada mapuna tapna famtharaduna hairaklami. Munna taw isunupi thokliba thokdoktuna takpadi nangse Hachisakusama na purani takpani. Aikhoina hek nangbu munna senaudaba mikupta nangbu mahakna pukhragani. Hairiba thokdoksi chahi kayagi mamangda khungangsigi angang kayada thokrabani. Kana adu wari si tabada kapladuna Hachisakusama haibasi kanano haina hanglaki. Mapuna hairaki. Mahak asi karino kanano haiba kanana su khangde. Adubu mahakna pugadaba midudi mahakna maningdagi tapna laktuna haiba wai asi tahalamaga chatkini. Numit karani matung misak ado mafam khangdana mangkhigani. Mahak se thaina lamsigi mong kharana mantragi sakti na fajillaga mafam amadagi hendoktanaba haidana thamlurabani. Adubu Hachisakusama adu khara leiraga nanthoki. Wari asi liba loiraba matung khana adu yumgi khwai manung thangba ka amada thong thongna amatta fatana ka adugi kachin marida patra macha amamamda thum masengba thanna haptuna thamki. Aduga mabokna nang ka sidagi mapan sungthok thokpa yade haina hairami. Maduda khana na sungthok thokpa yadaba haina hanglaki. Aduda mabokna hoi mamaga babaga halaktri faw haina hairami. Aduda khana na adoidi ai kaisum tawraroida haina hanglaki. Aduda mabok adu kapladuna niknik lawba khonjelna hoi kaisum tawraroi. Adubu nahak Mizaki da amuk hana lakpadi yararoi. Hairaduna makhada nonthaki. Kana adu kappa horaklami mabok suka adu thadoktuna chatke tawbada kana na ai thado amkanu hairaklami. Mabok na aidi leiba yade aduga thong ase lolaba matung poron tingjillu haina hairakhi. Nungdang oiselakle adubu kana di matomta inglaba ka aduda kendal amakhak thanduna ichik chikna
Mama mapa adu karamba matamda mabu lauba lakani khalladuna thawai wana leirammi. Pung khara leiraba matung mapuna kauraklammi. Kana nangbu kaisum tawdabro nang kiredi pupuga leiminasi. Natanta leiba nungaibro nangbo thong hangdo haiduna hairaklammi. Kana adu thong tamna masa adu ingbagi thak nikladuna laklammi. Aduga mapugi khonjel adu hanagi iman manadaba adu khangrakladuna wakhal khanduna leiringai khonjel aduna thong hango hojikti kaisum tawraroi haina hairaklammi. Adudagi mahakna ka adudo anthoraktuna yengba matamda kachinda leiriba thumsing adu musin laklammi. Aduga haiba khonjel adu thong adugi mapaldagi taraklammi. Adudagi mahakna ka adugi mayada chensillaktuna ahingduma thamoi sokna kaptuna lelammi. Nongalakpaga mamaga mapa adu yamna thuna khana bu lauba laklammi. Aduga kar aduda makhoi Mirzagi bu khudakta thadoktuna amuk hanna halaklaroi haibagi mawongda chatki. Matam kaya hokre Tokyo da khana adu mama mapaga punna leiminarammi. Adubu khana gi thamoida Mirzagi da amuk hanna chatpa fanglaroi haibagi nungaitaba adu faurammi. Chahi kya gi matung khana gi mapu adu laikhitre. Adubu mahakti mapu laikhidabagi thabak thauramsing amata yawba fangkhide. Masina mahak thamoi sokna kaplammi. Hafta ama leiraga khana gi mabokna paw aruba amagidama khana da call tawrlammi. Mabokna hairaklammi mahak cancer na abadagi diagnose tawre. Aduna aroibo oina masunupi adubu unanaba laklo hairaklammi. Khana na hanglaklammi ado ibo ai mafam adudala lakpada khujongthiba nangloidro haina. Maduda mabokna kaisumta tawraroi thaudoksing adudi chahi kayagi mamangda nangna piklingaida thokibani. Hojikti nang chawrasidi haina hairaklammi. Aduda khana na aseng bai kaisum tawraroi ra na hanglakpada hoi kaisum tawraroi haina haiba khonjel aduga loina na hairaklammi. Khana adu makuttagi phone adu thadaramlaga yum adugi kachinda chensinuna mana mensillaga chahi kayagi mamangda thokiba thokdoksing adu ningsingduna kaplammi. Mayang wari si soida loijare wari si lijaw matamda soikilan kiba yawbrasu mayamna ngakpiyo. Wari asibu nungaibiragadi like, share, subscribe tawbiramu, comment pibiramu haiduna aroibo ina mayamda khurumjari.